should be mentioned. Self-enumeration data will be verified and can be edited. The enumerator check the one that Amenities for the creator, ICLO and PLM, state level, district level, SARS level, open. Couldn't officer now, the market. Web into that. Another enumerator that we mark here. Example satisfied with them. Mado, identity of company, no, my census, no, data, question, I am your reader. Adugi, questions since the field man census, the top of the policy, retest that. Ilakaduriba 2027 da pangthokadriba census asiga mari lenana aikoigi director of census operation Manipur na aikoida nasai ahanba pre-test ki oina rural gi area ama aduga urban gi area khangapun da Imphal municipal corporation gi ward number 16 che aikoigi pre-test census ki damakta aikoigi select tori aduna Director of Census Operation Manipur ki PM Makada Magi direction Tungina, Nasi Dagi Hona, Nasi numit humni ki session namakak training session namakak aikoigi Imphal Municipal Corporation gi conference hall da pangthoi. Maruoi na masi pangthoi isi karigino harakanda aikoigi lakadoriba main census 2027 asida aikoina census tawu matamda karam haina tawgani aikoigi masigi Laiba census sigi leriba data mayam je koina preserve kam tawni kramai semuni haibagi matangda aikoigi madugi khamina nabi damta aikoina selection tawraba aikoigi supervisor enumerator punna ni kunma thoini aikoigi ngasi koina selection tawsi aduna hairiba supervisor enumerator singsida makoina karam haina yum da chalaga census ki information mayam ji kamai logani khotkani haibagi matangda aikoigi nimi humni gi session namakak ngasi tang mga dagina November 3 pau aikoigi Imphal Municipal Corporation da chathaba ngasiri haujare maram maduna masri sida aikoina ngasi pangthoiba sida aikoi laiba supervisor enumerator mayam jingda maruoina aikoigi census ki data mayam si yamna chumna mapong tana haibidi asoi angam yaudana pangthokna binungta aikoigi training session asi ngasiri haujabani ina appeal tawjaniba aikoigi ward number 16 gi the video praja na su aikoigi laiba pre-test ka mari lenana laiba enumerator sing supervisor sing na yum da sanga aga masagi akoi yum gi information e pau yum gi leriba mayam madu lawba lakpa matamda mayam na cooperation mateng pangbiduna hairiba information che law matamda praja mayam su sajo pibiu aduga masagi aigi yum gi leriba information mayam singdo asoi angam yaudana pibinaba number 16 gida maruoina akoina pre-test tawudriba sinjamagi ward number 16 Imphal Municipal Corporation gi adugi jaga du da le video praja singsu laiba koi supervisor enumerator singsta sajo pibiu mateng pangbiu aduga makoina ikatpa matamda information kari singju yaring koi soidanaba mayam nasu mateng pangbiduna akoi lakaduriba 2027 gi census da achumba asengba yam genuine noiba aduba census sama oinanabi dungta mayan mateng pangbiu haina so appeal tawjari